Mangang punsiba mayam pumnamakpu taramna okchari. Welcome back to Amalgam Vishwa Mathanggi blog ki matungda anoba blog ama puduna lakchare mamangi blog ta kona kaina chatkane tawbada aduki do farak tadana kaina chatpadi nanghautre aduka handaki blog sida sungsoi soidana khoi kaina chatkane hojik ayuk tum hogalaklaga kena tawbane wangkhemgi turen mapanda amuk lai turen yangba चलो athoyo huise maron yam khanga ba thona chalo araga sakre angan ba ayukki numitki masek mangasna yerakpada suki matik phajare ngasi se smai tawbane turen se kaino khajing gumba kai dedi tharoi su mayam khunare ba mayam ai ko jik chak chaba khot paloraga tuki kaina tamna lae to kai giti stage ta thong ama lan ga doine si lambista si se yam ariba thong ni hanging bridge ki type ta tawe hoi hanging bridge oi doine ba sai ngarang mamang da khoina utkiba blog da yawba sidagi oraga kaina chatkani na utba arapa da uba thong do adui thong do deine khoi la le se na kho se ai ko kum ga da thong de la rak nong ga da chalo si ngang sin ga ta oi ta ba mang si thong sin mamang de yam la no ra ka da sai le ngasi se nong thi nong momaga yam dramatic oiba numit neba ko si weather is little cloudy so pagaba sky se khara cinematic oina ka number ki try to ge man bre ngone oh bhai nice. lots and lots of trees bambi as well mayam asi wangkhem dagi kaina tarakpai lambi ni sia ko change and wangkhem kaina yobo fawba again tamina shi Pokrira Sakuyadra School rose mai te ngatra or khungsing lai hora wow lakan yalom da salai tare ki firan makala amna ayos ayam fazadabra kalay sana ngayon ay nataban lamdamin sa lahat ada sila no white color sa we are about to reach
ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯀꯥꯏꯅ ꯍꯥꯏꯕ ꯃꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯀꯅꯤꯅ ꯉꯥꯏꯔꯛꯄꯗꯣ ꯉꯁꯤꯁꯦ ꯀꯥꯏꯅꯁꯨ ꯌꯧꯔꯛꯑꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯏꯅ ꯆꯪꯒꯗꯧꯔꯦ ꯑꯗꯨꯒ ꯋꯥꯎ ꯋꯦꯗꯔ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯇꯤꯌꯥꯁꯦ ꯌꯥꯝ ꯗ꯭ꯔꯥꯃꯦꯇꯤꯛ ꯑꯣꯏꯔꯒꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯁꯦ ꯃꯃꯥꯡꯗ ꯎꯔꯦ ꯀꯥꯏꯅꯒꯤ ꯀꯩꯅꯣꯒꯁꯦ ꯃꯊꯛꯇꯁꯨ ꯐꯖꯩ ꯍꯥꯏꯕ ꯃꯣꯏꯒꯤ ꯇꯦꯝꯄꯜꯁꯦ ꯆꯪꯕꯒꯤ ꯃꯦꯟ ꯒꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯆꯪꯒꯤ ꯇꯥꯏꯞꯇ ꯂꯥꯏꯒ ꯂꯥꯛꯇꯧ ꯃꯥꯟꯕ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯅ ꯌꯧꯔꯦ ꯀꯥꯏꯅꯒꯤ ꯃꯟꯗꯤꯔꯁꯦ ꯑꯗꯨꯗꯤ ꯆꯪꯃꯤꯟꯅꯁꯤꯁꯦ ꯀꯥꯏꯅꯒꯤ ꯃꯦꯟ ꯒꯦꯠ ꯑꯣꯏꯒꯗꯣꯏꯅꯦ ꯒꯥꯏꯗꯣ ꯆꯪꯖꯦ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯛꯄꯩꯗꯣ ꯑꯗꯨꯝ ꯃꯨꯜꯂꯛꯑꯣ ꯖꯨꯝ ꯈꯤꯇꯪ ꯇꯧꯁꯜꯂꯣꯅꯦ ꯆꯪꯗꯣꯔꯤꯕꯣ ꯆꯪꯉꯣꯏꯗꯣꯔꯤꯕꯣ ꯑꯩꯈꯣꯏꯁꯦ ꯆꯪꯒꯗꯕꯅꯦ ꯑꯗꯨꯒꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯟꯗꯤꯔ ꯌꯧꯔꯕꯅꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯌꯦꯅ ꯃꯥꯅ ꯑꯇꯤꯌꯥ ꯀꯩꯀꯥꯁꯦ ꯀꯥꯞꯅ ꯂꯩꯕꯒꯤ ꯉꯥꯏꯍꯥꯛ ꯗ꯭ꯔꯥꯃꯥ ꯃꯇꯦꯛ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯦ ꯃꯤ ꯈꯔ ꯐꯣꯇꯣ ꯁꯨꯠꯀꯨꯝꯕ ꯇꯧꯕꯒꯤꯁꯨ ꯂꯩꯔꯝꯃꯦ ꯃꯣꯏꯁꯨ ꯂꯣꯏꯗꯅ ꯀꯨꯝꯊꯅꯈ꯭ꯔꯦ ꯁꯤ ꯀꯩ ꯂꯩꯅꯣ ꯀꯩ ꯂꯩꯅꯣ ꯁꯦ ꯎ ꯂꯩꯍꯥꯎꯔꯣ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯦ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯇꯦꯝꯄꯜꯅ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤꯁꯦ ꯁꯤꯕꯣꯡ ꯄꯥꯝꯕꯤꯗꯣ ꯇꯧꯁꯜꯂꯒ ꯅꯝꯃꯤꯁꯤꯕꯣ ꯂꯥꯏꯁꯪ ꯖꯨꯝ ꯇꯧꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯅ ꯂꯥꯏꯁꯪꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣꯅꯦ ꯀꯥꯏꯅ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯀ꯭ꯔꯤꯁꯅꯒꯤ ꯍꯧꯔꯛꯐꯝꯅꯦ ꯁꯤ ꯊꯩꯕꯨꯡ ꯑꯁꯤꯒꯤ ꯁꯤꯒꯤ ꯊꯩꯕꯣꯡꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯟꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏ ꯁꯤ ꯀꯥꯞꯄꯅꯦ ꯖꯨꯝ ꯇꯧꯔꯒ ꯊꯩꯕꯣꯡ ꯄꯥꯝꯕꯤꯅꯤ ꯐꯤꯔꯣꯜꯁꯦꯗꯤꯀꯣ ꯀ꯭ꯔꯤꯁꯅꯅꯦ ꯐꯖꯩꯌꯦ ꯅꯨꯡꯁꯤ ꯑꯣ
ꯁꯤꯗꯩꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯀꯥꯏꯅ ꯆꯠꯂꯒꯗꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯐꯣꯇꯣ ꯀꯥꯞꯄꯛꯀꯅꯦꯅ ꯈꯨꯗꯩ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯀꯥꯎꯔꯨꯔꯕ ꯑꯗꯨꯏꯗꯨꯅ ꯑꯃꯨꯛꯀ ꯃꯣꯏꯁꯦ ꯍꯟꯅ ꯆꯠꯂꯒ ꯒꯥꯔꯤꯗ ꯌꯧꯍꯧꯕ ꯈꯨꯗꯩꯗ ꯂꯧꯕ ꯆꯠꯄꯅꯦ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯨꯗꯩ ꯁꯦꯠꯂꯛꯄꯒꯤ ꯂꯨꯛꯇꯨ ꯑꯃꯨꯛ ꯌꯦꯡꯊꯔꯁꯦ ꯑꯗꯨꯗꯤ ꯈꯨꯗꯩ ꯁꯦꯠꯄꯗꯨꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯇꯦꯟꯇꯦꯅꯦ ꯌꯦ ꯁ꯭ꯋꯥꯏꯗꯩ ꯑꯃꯨꯛ ꯕ꯭ꯂꯣꯛꯁꯦ ꯅꯧꯅ ꯍꯧꯕꯒꯤ ꯇꯥꯏꯞꯇ ꯁꯥꯕꯅꯦꯕ ꯑꯍꯥꯟꯕꯩꯗꯣ ꯀꯛꯊꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯛꯇ꯭ꯔꯦ ꯑꯍꯥꯟꯕꯩꯗꯨꯁꯨ ꯑꯗꯨꯝ ꯊꯝꯃꯦ ꯁꯤꯁꯨ ꯊꯝꯃꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ Saror Krishna macam mana? Pajam cik-cik. ꯔꯤꯜꯁꯀꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯅꯝꯖꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯔꯤꯜꯁ ꯃꯄꯨꯡ ꯐꯥꯕ ꯔꯤꯜꯁ ꯑꯗꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯂꯒ ꯑꯃꯜꯒꯝ ꯕꯤꯁ꯭ꯋꯥꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯅꯗꯒꯤ ꯊꯣꯛꯂꯦ ꯑꯗꯨꯒ ꯀꯥꯏꯅꯒꯤ ꯃꯟꯗꯤꯔ ꯑꯇꯣꯞꯄ ꯂꯥꯏꯁꯪꯁꯤꯡ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯨꯅꯕꯗꯤ ꯆꯪꯉꯝꯗ꯭ꯔꯦꯕꯀꯣ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯃꯪꯉꯦ ꯑꯗꯨꯒ ꯃꯤꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯖꯁ ꯃꯥꯏ ꯃꯦꯟ ꯑꯣꯏꯕ ꯂꯐꯨ ꯄꯥꯝꯕꯤꯗ ꯑꯃ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯂꯩꯕꯗꯣ ꯑꯗꯨꯐꯥꯎꯗꯪ ꯆꯪꯉꯝꯃꯦ ꯅꯥꯀꯟ ꯈꯔ ꯌꯦꯡꯉꯝꯃꯦ ꯑꯗꯣ ꯂꯥꯏꯁꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯊꯣꯏꯁꯤꯅ ꯆꯠꯂꯁꯤꯅ ꯀꯩꯒꯤꯅꯣꯕ Kijaya. ꯀꯤꯖꯩꯌꯦ ꯃꯥ ꯑꯗꯩꯁꯨ ꯉꯁꯥꯏꯗꯩꯁꯨ ꯀꯤꯌꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯁꯦ ꯉꯁꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯃꯔꯛꯇ ꯑꯩ ꯑꯗꯨꯝ ꯔꯤꯜꯒꯨꯝꯕ ꯁꯦꯝꯒꯦ ꯑꯗꯩꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩ ꯈꯨꯗꯩ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯣ ꯖꯒꯣꯏ ꯁꯥꯏꯕꯀꯣ ꯑꯩ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯀꯥꯟꯁꯦ ꯃꯥꯁꯦ ꯈꯥꯔ ꯌꯦꯡꯈꯠꯂꯛꯏꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯃꯅꯤꯡꯗꯒꯤ ꯎ ꯄꯥꯝꯕꯤꯒꯗꯣ ꯑꯩꯗꯤ ꯀꯩ ꯇꯧꯔ ꯃꯥꯜꯂꯦꯅ Saya nak but orang kewan jalan. ꯑꯣ ꯑꯩ ꯗꯥꯟꯁ ꯇꯧꯒꯦ ꯃꯔꯛꯇꯨꯗ Krishna kewan jalan. ꯑꯩ Krishna kewan jalan. ꯑꯩ ꯈꯨꯗꯩ ꯆꯦꯜꯂꯒ ꯗꯥꯟꯁ ꯇꯧꯒꯤꯗꯣ ꯃꯥ ꯈꯜꯂꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯤꯁꯅꯒꯤ ꯊꯋꯥꯏ ꯆꯪꯉ ꯃꯥꯜꯂꯦ ꯀꯩꯀꯩꯒ ꯇꯧꯔꯛꯇꯧ ꯃꯥ ꯑꯩꯁꯦ ꯑꯩ ꯑꯣꯏꯅ ꯀꯤꯈꯠꯂꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯗꯥꯟꯁ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩ ꯖꯒꯣꯏ ꯏꯁꯥꯅ ꯆꯤꯟꯗ ꯄꯨꯡꯂꯣꯟꯒ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯏꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯥꯞꯅ ꯃꯥꯁꯦ ꯆꯠꯊꯣꯛꯄꯣꯏ ꯀꯩꯕꯣꯏ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯕꯩ ꯃꯃꯤꯠꯇꯣ ꯎꯔ ꯑꯩ ꯀꯤꯁꯜꯂꯛꯏꯅꯦ ꯍꯥꯏꯕ Saya nak kijai ni. ꯃꯥꯁꯨ ꯑꯩ ꯀꯤꯖꯩꯅꯤ ꯑꯩ ꯑꯁꯦꯡꯕꯩ ꯅꯪꯅ ꯑꯃ ꯑꯩꯅ ꯍꯥ ꯇꯣꯃꯥꯜ ꯇꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯅꯦꯛꯏꯉꯩꯗꯨꯗ ꯅꯪꯅ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨꯒ ꯆꯦꯝꯅ ꯌꯦꯡꯕꯗꯣ ꯎꯕꯗ ꯑꯩꯁꯦ ꯖꯒꯣꯏ ꯁꯥ ꯀꯤꯁꯜꯂꯛꯏꯅꯦ ꯐꯣꯟꯁꯦ ꯃꯥꯏ ꯀꯥꯞꯅ ꯃꯥꯁꯦ ꯆꯠꯊꯣꯛꯈꯤꯗꯣꯏꯕꯀꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦꯅ ꯑꯗꯩꯗꯤ ꯑꯃꯨꯛꯅ ꯑꯩꯅ ꯎꯄꯥꯝꯕꯤ ꯑꯃ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯎꯄꯥꯝꯕꯤꯁꯦ ꯃꯨꯟꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯔꯒ ꯆꯦꯜꯂ ꯂꯩꯔꯝꯕ ꯋꯥꯅꯤ ꯀꯩ ꯇꯧꯔꯒꯦ ꯑꯩꯁꯨ ꯈꯪꯗꯕꯗ ꯃꯥꯏ ꯃꯅꯤꯡꯗ ꯆꯦꯜꯂꯦ ꯑꯗꯨꯒꯗꯤ ꯅꯪꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯌꯦ ꯑꯀꯟꯕ ꯂꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕ ꯃꯥ ꯀꯤꯗꯅ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯏꯁꯪꯁꯦ ꯁꯨꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯔ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯧꯔꯒ ꯆꯦꯜꯂꯦ ꯑꯗꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯈꯔ ꯍꯥꯏꯗꯤ ꯋꯦꯗꯔꯒ ꯈꯔ ꯅꯨꯡꯁꯥ ꯁꯥꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯁꯤꯔꯥ ꯀꯩꯅꯣ ꯉꯁꯤꯁꯦ ꯅꯣꯡꯊꯤ ꯃꯪꯉꯦꯕ ꯅꯣꯡꯊꯤ ꯃꯪꯉꯒ ꯄꯨꯂꯞ ꯌꯦꯡꯁꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯤꯌꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯥꯏꯅꯒꯤ ꯕꯕꯥꯏ ꯇꯧꯕꯗ ꯑꯁꯤꯗꯤ ꯌꯥꯎꯕ ꯇꯥꯔꯦ ꯍꯦ ꯑꯣꯀꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯇꯥꯔꯒꯗꯤ ꯐꯖꯅ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯌꯦꯡꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯊꯣꯏꯅꯁꯨ ꯀꯤꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯥꯏ ꯆꯪꯉ ꯃꯥꯜꯂꯦ ꯀ꯭ꯔꯤꯁꯅ ꯆꯪꯉ ꯃꯥꯜꯂꯦ